Nongthongpum Biren Singh Manipuri an BJP ki Chief Minister oi ngasi wasak lokhrei Manipur ki Chief Minister oi da nongthongpum Biren luching ba government asina miyam sagot thorang ki thabak paikalakani hai ki thajab thamli hana governor na phongdorakli Chief Minister nongthongpum Biren na BJP ano banlenga kasig an khongthang oi na UNC ki matam ka economic blockade ase handok nan ba hot na gan hana phongdokrei amasung political party ani ahum punsil lega semba government ayamba guina sakan di hana sai taramanga Manipur ki Chief Minister poiram laba okram ibobi sin phongdokrei Mayam kurumzari adomne yang bira impact news ni ayokram somendro na huzig pungza se pawgi maru iba pausing miyam de pijari nongthongpum Biren Singh bu Manipur gi ano Chief Minister waina ngasi wasak lauki bagal waina na BJP na Manipur gi ano belenga ngasi dagi sem khrei wasak lau gi thawra madu Raj Bhavan gi banquet hall da pangthoki BJP legislature gi luching bu oiriba en Biren bu Governor Dr. Nazma ai haftulana arun bangak gi wasak lauhan ki NPP dagi mai paktuna BJP bu saugatuna lengak semba yauriba hanangi DJP Yumnam Joy Kumar buna Deputy Chief Minister wasak lauki anoba lengaga sigi oina mai pakta mirep tare damasu Cabinet Minister oina wasak lauki Cabinet Minister oina wasak laukraba singa dode thongzu dagi BJP gi mihut oina mai pakla krabati H Biswajit langthabal dagi LJP gi mihut oina karakraba karam Syam Kaisam Thong dagi NPP dagi mai pakla kraba L Jayant Kumar Sandel dagi NPP da karakiba Letpau Haukif Tadubi dagi NPP da karakiba N Kayasi Andro dagi INC dagi karaktuna BJP da yaukraba TS Syam Kumar masung Mau dagi NPF dagi Mikhal mai pakla kraba Losi Dekone ngasi wasak lau kiba sing adu da BJP dagi Chief Minister yauna Cabinet Minister ama NPP dagi ahum LJP NPF amadi INC dagi punamiyoy amamamne ano balenga ka sige damag Chief Minister Deputy Chief Minister yauna Cabinet Minister taret wasak laukrei Cabinet Minister ahum amaga hap ka da watli ano balenga ka sige mapanggal tha sige kuni thoi da sangyeng tawragani wasak laukiba pumnamak asina kari portfolio pai ga dagi haibagi pau hausi pau bugi oina dik phang bangamdri ngasi gi wasak lauki thawram da BJP ki national amasung state ki leaders sing wasak lauki ba mioi sing imung manung gi mioi sing civil amasung police ki makok thong official sing amasung miyam na saruk yaki I have I learning liver Bharat ki Sangvidhan ko state na khazagani amasung magumani sakten Bharat ki apunba asogo sakti dunga kani Manipur state ki Chief Minister mo ina polling sang namasung aset kawa ko loina na ay thokang pangthokani amasung ay namasung Sangvidhan ki mitung na misung sangan na kana akiba thongganba natraga patba wakal yakana mitum kuding makta sunba tawbe Sri nongthongpum Biren Singh ayam isor ki mingda wasak sari madudi ayam Manipur state ki Chief Minister mo ina aina khana na birakba natraga aina hangakpa bisoy amata Chief Minister ki masu paako production natragadi kanaguma misap natraga misap ga makkan natraga hakkan nadana thangaloy natraga paako Chief Minister yauna Cabinet Minister Singh wasak laubi thormat dhana gi Chief Minister okram ibobi Singh amasung Manipur Pradesh Congress Committee gi President TN Haukipsu saruk yaki Congress ki hana gi Deputy Chief Minister Gaikha Mamadi atop Minister oiram Singh de wasak laubi thormat saruk yab ukide Rajya Sabha ki MP Mary Kom BJP de Mikhal Thengna bada mai pak hodraba yungkham irabot thonglaujam stawbasu thormat saruk yaki wasak laubi thormat da Congress tagi Mikhal mai pak tuna BJP de yauki bati Syam Kumana wasak loba loda bamatung iwobi ka khut sokna bada miyam na khuba khuba ga loina na nokna ki Raj Bhavan ki banquet hall da pangthoki ba wasak loba ki thawram adu saruk yab lakhiba miyam na pik than ki banquet hall adu da sangada ba mi masing da ki hen na sebau pi banamaram oiraga miyam da awaba kya mayok na ki phambam san da badagi wasak loba hawba ki loiba phawba miyoi kya di leptuna laina ki Manipur ki anaw Chief Minister waina ngasi wasak lau khorab Chief Minister ma atai Cabinet Minister Singh bu Manipur ki Governor Dr. Nazma ai haftulana yai phamangol pi ki
Governor na handak pangthokiba mikhalda Manipur gi miyam na sang wang na bhot thada khibagi damakta su thagat pu phongdoki BJP gi ahan ba Manipur gi Chief Minister oina wasak laukraba nongthong biren na luching ba government asina Manipur miyam gi thaza ba mangandana lamdamas gi sawkha tawrang gi thabak paikhat kani haina thaza haina su governor na phongdoki. I'm very happy that election took place very peacefully and there were no violence and the majority of the people voted. We are the #1 state in the country with almost 87% of voting percentage, and I think I'm very happy for it. And I wish the new Chief Minister, newly sworn in Chief Minister, to have a very successful tenure which will work for the progress and prosperity of the state of Manipur. Manipur ki ahan BJP ki Chief Minister nongthong biren amati party asigi nauna wasak laukraba Minister Singh okpa gi thawram ngasi BJP Manipur Pradesh na sinduna nitaipa chuthekta harau tayamag loina pangthokre. Chief Minister nongthong biren na BJP ki anoba lenga asigi ahan ba khongthang oina UNC gi matam kaktaba economic blockade ase handok na ba hotna gani hena lauthokre. Nongthong biren na makha taraduna BJP gi anoba lenga asigi makha da ngasidi Manipur da leiriba furpumpa amata oire government asigi anoba khongthang amagi saruk ama oina singi mafam sing da satuna awada pa sing yengshin gani mathau tarabade state cabinet mifam singi headquarters sing da pangthok tu na singi ground reality khangdok na ba hotna gani BJP na sena thajai madudi sing amadi tam ani gi amata oina sawkhotpa puraktriba phawba lamdam ase dungsi sanaba purakpa ngamloi status de leiriba loop amadi civil society organizations sing nuaitaba kya leiriba su ban blockade tawbagi mahuta state government da hana pau phawbiyo BJP na luching ma government na Manipur miyam gi damak pung kunmari thong hangduna leigani hana Chief Minister N Biren thajaba piki. भारत की प्राइम मिनिस्टर तुम पृथ्वी न मसक खंगबा नरेंद्र मोदी जी की मागी लीडरशिप की मखादा मदी प्रेसिडेंट अमित शाह जी की मखादा मैं हमने थाजे भी देना मणिपुर अमुक थोक मौंगदा बहुत शेयर से सादा कुंट्रा तरुक की सांगदा हुजी हुजी हाना सरकार पायर में बा कांग्रेस ने 34% शेयर फंगदा 36% शेयर बीबी रकाना बोर्ड काहन बिनिबा Manipur ki praja mayam da ai kok no ne kai punna mani thagar fong dok seri corruption na chahat laga loiraba low inkhol leiraktraba tanga ga leirakadorba oiraba state sidai da BJP na ngasi corruption free oiba lengak sasan na thamgni haiba se ngasi ai mayam yang lok thok seri masi ngasi ke thorma saruk yakiba UNHRD Minister Prakash Javadekar na hai BJP na lamdam asigi apun bagi saktam da hiram amatada compromise tawroi hena thajaba thamki Prakash Javadekar na makha tarduna BJP na state asida anawa sasana ma semli ba se power pambagi nate lamdam asib sawkhatpa nungai ba mafam ama ohenna na bane ngasi de Manipur da 10% ki government mut kre corruption ban blockade laitaba nungai ba sawkhatpa mafam ama oiraga ni hana Prakash Javadekar na makha tarduna phongdoki Congress Party ki haujikti issue amat leitre party asina haujikti EVM da asoiba leire hena maral siduna leire hena Prakash Javadekar na makata ki ngasidi lebak sida ahong lakle lebak miyam ngasidi Prime Minister Narendra Modi amadi BJP ga puna sanmina hena Prakash Javadekar na fogdoki ngasigi thorma da Union Minister Piyush Goyal BJP North East in charge Prahlad Singh Patel Assam ki Chief Minister Sarbanand Sonowal yauna BJP Manipur Pradesh ki President KSS Babananda amadi BJP ki worker amadi volunteer kyana saruk yaki Banda free, blockade free, corruption free Manipur. We will achieve all the three, and we are very confident. Biren Singh ji, banda free करेंगे, blockade free करेंगे, and corruption free करेंगे. 10% का राज जग गया. अब एक मणिपुर में नई सुबह होगी जिसमें मणिपुर का भविष्य अच्छा होगा. डेवलपमेंट डेवलपमेंट एंड डेवलपमेंट. अमित शाह जी ने कहा है कि हम मणिपुर में प्रोग्रेस करेंगे, प्रॉस्पेरिटी करेंगे, डेवलपमेंट करेंगे और मणिपुर के टेरिटोरियल इंटीग्रिटी के साथ कभी खिलवाड़ नहीं होने देंगे.
Nakalamromda political party aniyom punsilaga semba government ayamba kuina satkan de maramaduna Congress party na matam kara Manipur ki assembly da opposition party oina laikhiga ni hana sahi taramanga Manipur ki state minister oiram lab okram ibobi na fongdokre sangai pro da laiba hana gi minister en loken gi yumda paumi singa unaba mada okram ibobi na ngasi wasak no duna government sembi ba se matam kara lairaka minister fangdaba made minister pirabasu apama department p natraga p de habgi wathok soidana lakpa yai BJP ne mikhal mamang da madi matungda NPF ka sanminaro haina hai kraga ngasina NPF ka puna government assembly ba se Manipur gi miyam apang masibane masagi khalaga party thado thune sat kharba androgi MLA TS Syam Kumar bu mingdi pandana ma kidamak ikai bu poi fongdoki Rajbhavan ngasi unabada sounding bagi mahota yaifa mangol loina pikibane adubu Congress party ki sanabi matung ina ma ki mathakta lokatpam thokpa action sing soidana lokatkani fongdoki NPF ki sana fatab semdoktuna makoi constitution da Manipur kaibi yaba wafam amta yaudre harbadi NPF ka punna government semna na wafam khanagani hana paumi sing na hangba wahangi paukumda hana gi chief minister okram ibobina fongdoki Pre-poll alliance dana ama haiba postpone alliance dana ama tauba sigumba Manipur ki praja sing se apang bani akhoina ta pahai haijalaga yani vote phangaga loire haibado chap chana thokhiba se ngasi wasak lauiba government si Manipuri praja sing da nam thak tawraga power paidana ba tauba betrayer ni haibada masi akhoina mohoida chaibagi wa allegation tawbi wan taba moina tawba du haijabagi wan moi sakti pai gre ne kasu tawba ngamaroi na tawbra khoi praja sing se apang bane na khanbra haibse Manipur ki praja sing na idi kawroidra sineba ina ari ba sakti si adum mayam ne hena khangbiramagani masan power or money power or any means sinadna akhoi gi MLA ama party thado ga changriba MLA dusu magi demta da sauning ubudi lairna mayam tabiram ngai Rajbhavan da inga sai haijaram ni sorna chanbiba woisno defect tawrga masagi khakta khallaga side line tawba defect tawse ai khoi di sauning ubudi lairna ikai masina Indian democracy se it has become mockery phagi ta halleba masina ba masida entertain tawriba asauba national party center na sarkar pairibi se masisu ikai ni ngai ni sarkar pairiba within the party or within the family moi masen mot khenarak ba khangde or masana asa tawba phangane na khalamba asa tawramdo mantri phangane na khalamba phangdre pidre haibani khangde or mantri phangajine apamba portfolio do pidre sidi kaidoruni haibani khangde amani khangde or natraga laipak ki interest ta state ki interest ta policy da mot khenarak ba khangde sungsoi soidana aina mantri oirodor de si hendam phai thugai bana phai haibani khangde amani khangde sidi loina thokna banga haktane ba aina chadra de mingone kari bijaruni haidana tawbu misu who knows maraktu da su yorok pu yai Andhra Assembly constituency de Congress Tamikal Mai Paktuna BJP da Sanglaba matung ngasi nungthil cabinet minister oina wasak laukrabati Syam Kumar bu Manipur Pradesh Congress Committee MPCC dagi tanthokre MPCC dagi thadorok serolamgi matung ina TS Syam Kumar as Indian National Congress ki mayok ta thabak tawbagi damak party asigi membership dagi sahi taruk tanthok lehari BJP ki anoba langak sembada Moirang constituency dagi mai pak laba mire P Sarachandra bu cabinet minister ki famama PBNR naba apun maluf chemical na apil torakli KG Moirang Kendra organization humpurong ki apun maluf chemical ki president Y Suraj Kumar na Moirang ase lamkoiba singi maru eba mafam ama oiribani constituency ase dagi karak ba miyo yamabu minister ki famama pahel labadi asobu ahong ba mapurak ba ngamgani hana fongdoki All Manipur Students Union na Manipur da India ki amot pa electoral politics ki masu sangkhiduna lamdamas de laibu political party singna laiba khunai hi khandana masagi yengduna ngayak ki olai palai tawduna lengak sakti pain na honariba se mahiroi lup asna haksina law yana fongdorakli mahiroi lup asna thadorok serol matung ina Sakti pai na bahwa na bada kanaguma political party amatana Manipur apun mag interest sok pathabak amata tawroi dabani haina section wa thamlakli matang shaida break amalawjage Manipur amadi malim gi tongan i pau single loina na akoi break ta gyamna thuna hanjarake impact news bu migeng ta duna lebiu
Breaking matungda mayam omana taram nokchari loinana bulletin asiki makhata bu pausing miyam de pijari Nipan Subasam Rifles ki officer singna hauki March tareta Congress ki workers sing manaraga BJP ki workers sing phu ki bi thawang bu BJP nungba mandal na yamna kan na yaning da fong dorakli maramasina thawang as sena bu miyoi sing amari lene authority na athu matam da saidak pu hana so BJP nungba mandal na cherol am da demand dorakli Ziribam dagi nauna independent mirif oida mikal mai pala kraba Asafuddin bungasi si minister madi atai MLA sing minister oina wasak lo bada yahon da bubu United Manipur Muslim Women Development Organization na yaning da fongdorokli maku INC madi BJP minister madi MLA kya Imphal International Airport ta magi party da lainer da bhona ki thawong amadi maku Assam ki chief minister ki banglo da thamlaba matungda ngasi BJP ki government semda Yahun Birakidaba Asibu Laibak Tibune and Pongdorakli. Manipur Assembly Mikalda Ziribam Assembly Constituency the MLA when Mikal the Mai Palaba Muhammad Asabuddin Bu Mitop Mianza when a one Nabahona Gitawong Asi Yamna Laibak Tibane All India Tanzim E in Sap Natopachero and the Pongdorakli. Manipur Kundari Furup Singna Sakang Laba Bengali Furup the Pokpa Asafuddin na MLA Warapada Mitop Mianzagi Wapam Karam Natolak Panohana Lupasina Wahang Torakli. Jammu and Kashmir ki Poonch sector ki border district ta Pakistan na toina ceasefire thugai rak patagi India ki authorities singna ngam khaila na Pakistan ga lalolitik tawba tingjin krei Pakistan lomna ki kapsalakba aduna Sakada Vakta Labor Trade Facility Center da akayatoi nanghan ki masigi paukum pibo oina Pakistan da satkadaba bus sing India ki authority na suspend tawki bani ngasi phawbada lalolitik Kitabak sing makasatab ki pau laitri hauki Mars amadasu Jammu and Kashmir police na Pakistan da lona puki da masing yam leba kusukalai kaya ama Muzaffarabad na Srinagar lambi dagi faba ngamauki bani panbayai English ngani tara tarukta Pakistan maram amata pidana laibak anagi cross border trade tingjin ki bani Nupi amabu ikai khumnaba mangan ki haibagi maral leiraba amasung nupi asigi sai sudrba masa nupi bu amuk ikai khumna ba mangan ge tau ki haibagi maral leiraba Uttar Pradesh ki minister Gayatri Prajapati ingase ayuk Lucknow dagi fagat pangam krehari mag ase February 19 taki thiba khangdana leirakki bani Prajapati bu ngase court putoklaba matung numit 10 mani nigi judicial custody de thajin kre Prajapati Pabagi Taudogasi, BJP na Assembly Mikal Mai Park Kibaga, Ikan Canada na Tokpane, Mikal Mamang the Pangtok Rally Mada, BJP National President Amit Sana, Mars Taramatoy the Mikal Fall, Haidok Labamatung, BJP na Mai Park to the government, Hex Sembaga, Prajapati Bu Norokaki or Basu Tiduna, Zel the Tazingani, Pongdokiba Lake Rabane. Sima Burma bu US Healthcare Agency gi mako koina wasak laukre khongthang ase lokhalakibana Sima Burma na Trump administration da thabak tawba anisuba Indian American macha oiba ngamlei panbayai UC Healthcare Agency ase America macha million sam kuntra rongi health insurance ki thabak thoram yengsinba kanglupa mani Wasak Lobuki Thoramda, US Vice President Mike Pence na Fondo Kibada, US President Donald Trump na agency Sibu, Luching na Naba, Health Kit Lamda, Yam Kang Herba Miwa Yamupu, Kan Bahibasi, Livok Fermani Fondoki. Hauzik ngasi nomogi oiba sanabagi pauda sasang Manohar ngasi International Cricket Council ICC gi chairman gi fam thadokre masagi oiba maram piraduna mahak na fam asi thadoki bani sasang Manohar na ICC da tharakpa email amagi matung ina mahaki fam thadokki warol asi sum lehana ICC gi maikai gi fongdorokli ICC board na phiba masidingti na yengsilaba matung makha taba kari thabak thoram sing lokhat kadagi haibadu lauthokani hari Sasang Manohar na Indian Cricket Board ki fam thadok gaba matung ICC ki mako koina en Srinivasan ki bahut sin ki bani Taramari Suba Thongam Bino Devi Memorial Marathon Race ngasi pangthokre lamjela si Bino Devi Memorial Trust amsung Friends Union Club Khongnang Phaidek pi nisindor pangthokpani lamjela du Thobal Mela Ground gi lamtharaga Khongnang Phaidek pi Friends Union Club ta lamthungpham oiki Status ki mafam kya de lak lamjel loi kunthra na saruk ya ki lamjel se da sanjit luang na ahan ba
LR Luther na ani suba madi Moirang Them Sadanandana ahum suba position taki. Hauki Mars Tara Nithoi Yausang Hobo Numitagi Kangla Dagi Maira Lautuna Haudokiba Tarelak Suba All Manipur Working Journalist Union gi Annual Sports Meet King Asi Marini Sanma Numita Football Tournament Pangtokiba Galonana Impact TV Football Team na Champion Oibangam Kre Ngasi Tournament si Han match ta Impact TV ka ISTV ka Sana Kiba Galonana Impact TV na ISTV bu Amasinoda Mighty Bapi Bangam Ki Impact TV ki Amatangar Panjul Adu Team Masi Captain KSI Prem Sana Anisuba Hap Chan Mangam Ki Loina semi-final match ta Impact TV na Shanghai Express to penalty shootout ta ahum ani da mighty bapi na final sanglaki loina na Media Unified FC na aham match ta apong na phambu mighty bapi na semi-final sanglak paga loina na semi-final match ta Eveninger FC bu penalty shootout ta mighty bapi ram paga loina na final sanglaki Final match ta Impact TV na an bahaf ta Panjalama Chansinduna Mangjil Thaki Loinan Anisu bahaf ta Media Unified FC na Panjil Handok ngam kibadagi penalty shootout satabada Impact TV na ahum anida Media Unified pu mighty bapi na final low ngam ki semi-final match amadi final match ta Impact TV ki goalkeeper Somorzit na opponent team ki penalty shootout kaya ngak thok tu na fazaba performance utki ngasi mari ni chan minute forward Impact TV na goal ahum silver ama fangbak ngam kre loinana sports meet asigi hayeng mangani san minumita Oriental College ke ground cricket tournament pangthok lagani Impact TV ki team na mai pak po phangre hauzik team asigi captain ga wari sanasi hauzik ngak mamang da sanaki ba match asida Impact team na 3-1 da Shanghai Express pu mai thi ba pi ki bajikari phawe yam nungai phawe ko final yore final so mayam punna chamana yam na kan mong sana kan ha bi thaja ba thami adu si team work nei maru hoina hauji semi final match to di khoi try figure da hadi penalty shoot out ta ko keeper ai tar goal keeper na yam na faja mong na performance pi gi na ko yam na chaw no mai pak ngam ne si matang da hena ko masi matang da hena pawram bi hai tar ga de ko goal keeper gam tang wai thanabiyo Impact team ki captain na hai khiba matungin na goalkeeper na achaw thodang ma lauki hai aduna hojiki thoi khiba adugi matang da kitang haibiu hojiki akogi sanagi match ke sangai sanagi match da akogi team player ga loi phajan sane adubu aroi bada 1-1 draw rak padagi last laibak se aingonda tawa ado mayam na su aingonda akogi coach amadi manager sing adai player mayam na aingonda thaja ba thambagi aiju isor khoram dana soida ngam dana ohnbi ona isor khoram dana tawbadagi isor na chanbi ba dai mayam na nuksibi dagi aina nga shape taw ngam duna ai akoi final yoksan ba ngam jabani Taruk Suba Kanglei Mega Sports Festival Joint Student Coordination Committee Football Tournament ke final da Kanglei Park Students Association amadi Students Union of Kanglei Park anina lamba tongnergani ngasi mapal kangjai bungda sana ki ba tournament asigi semi final match amada Student Union of Kanglei Park sanaroi siru amadi laisem anina panjal amamam loinana All Manipur Students Union gi sanaroi zitena panjal ani chandura match asi api matamda panjal ani ani sanaduna draw oi kibadagi kicks from penalty marks na match asigi akabagi laibak lepna bada Students Union of Kanglei Park na panjal mari loinana All Manipur Students Union na panjal ahum kak san kibana Student Union of Kanglei Park na All Manipur Students Union nu panjal taruk mangada mighty piram maga sathariba tournament asigi final changki hayeng tournament asigi final match sanaragani nakalamrom da Kanglei Park Students Association sindura sathariba taruk suba inter district Kanglei Park football trophy ki hayeng sanagada final match asida Imphal West District Football Association amsung Imphal East District Football Association anina lamba taunaragani Sports for Sensibility have a team da Kanglei Park Students Association sinduna mapal kangjibung sathariba football trophy asida Manipur gi tongan district sing da lakpa football team marina saruk yari All Manipur Working Journalists Union amasung Kanglei Park Students Association anigi marakta friendly football match ama sanakre ngasti mapal kangjibungda Kanglei Park Students Association sinone sathariba taruk suba Kanglei Mega Sports Festival gi sarugam oina sanakiba marup mapang oibagi football match asida team animakna akan mamongda lamba taunaki Makal makha kya gi lalung sing season adu sana ki ba match asigi an bahap ki ahum sub minute All Manipur Working Journalists Union gi sana roi prem sana pirak pass adu ki khudong chabalor ga Richard Ranjan na panjal aba chansinduna marumapang oibagi football match asida All Manipur Working Journalists Union na Kanglei Park Students Association mu panjal amasinoda mighty ba piki
Loina matang aswai da bulletin ase attention jadriging mawina na headlines zamuna thamjari. Nongtong bom Biren Singh Manipur ke ahan lupi se di chief minister oina ngasi wasak naukre. Manipur ke chief minister oina nongtong bom Biren na meeting with government asina miyam gi sakot thorang gi thabak pai khalakani ha gi thajar thamli hana government pongrokre. Chief Minister Nongtong Biren na BJP ke ano belanga kasi ahan mukongkang oina UNC ke matam ketab economic block ke dasi hangduk uni na bakok na dari pongrok rei. Namasung political party ani hum punsin na December government ayamba huina second day haina sing tara mga Manipur Chief Minister oiram laba okram UNC pongrok rei.